BJP Manipur Pradesh ki Wangang Loiti Michael Lamjathang Hokipna United People's Front UPF amasung Kuki National Organization Kenmo gi suspension of operations through agreement kuyak pinariba asi kudakta handokna ba laibak asigi Prime Minister Narendra Modi amadi Union Home Minister Amit Shah taksin krai India Today NE the former Pau Aman High Ministry of Home Affairs ka su agreements hangdorpa yabag piram ama lakpa sida Michael Lamjathang Hokipna iba serol ama thajinduna su handokna ba taksin kibani agreement asi makata na sangtharbadi sahi sigi February thadagi state asida president rule lairagli ba asida mahusagi punsida hanjalakpada et upon oigani loinana Manipuri territorial integrity amadi maru ena tampaki constitutional identity the singnaba amu oirakani pawaduna makata na hai Indo Naga ceasefire without territorial limit haibe wafam yaurubadi kumja 2021 the great Achauba irang thoktuna Meeoi tara nipan gi thawai thakhiba thodok ningsing ladun karigumba su sangtor labdi kumja 2021 dagi hena tamthiba thodok ama thorakpa yai state asida hojik tongan ba maikai kaya gi CSO students body amasung community organization singna su lauthokna ba kholau kaya su lauri Assam Rifles Army gi control makhada su group singa sina Meeoi kaya gi punsi manghan balan thu manghan dun state asida sarang phum amadala heli makhoi bu militant amagum lofam thoi karigumba su agreement asi hojik maki oina handokpa khudongcha daba oirubasu Manipur da amuk hanna miyam gi lengak laktuna nena taba film ama hanjilakri fawba sugi matang warip amata lobidna basu Michael Lamjathang Hokip ki maike dagi Prime Minister amasung Union Home Minister da taksilli Manipuri mahusagi fibam da hanjilakpada lamdam asigi yelho purup singki maraibak India lenga ki makhuta lai haina su city adu da palli Kangpokpi gi mafam khar leiba su group sing kem sing mafam hongdokpagi wafam lagli basi yaba ngamloi haina Sadar Hills Chiefs Association Sail ka na thadorak pa cherol na pongdoragli association asig information and publicity wing na thadorak pa cherol adun hai Kangpokpi gi mafam khar leiba su group sing kem gi mafam hongdok hongjin tawna bagi wafam lagli basi michang mikhai nai ba thabakni hari bo wafam asina Manipur gi purup sing gi marakta no bo makhal gi nungaina tabana trang irang thoklak pa yaba gi thajaba su lei kem gi mafam hongdok hongjin gi wafam lagli basi muglam gi hodagi oigani maram asina taraina lawba yade role adun high su group ke mafam hongdok hongjin gi wafam lagli basi ma hojik Manipur thokli bi rang asigi mari leinai haina maitai purup na India lengak ta piba pressure dagi lakpani masimak aran bu wafam ni hana dagi Ministry of Home Affairs ka su group singi marakta tongan bu wari sanabagi wafam lei Manipur thokli ba irang asiga su group singa mari amata leina de maramasna India lenga na Kangpokpi de leiba su game sing mafam hongdok pa haibu wafam asda wakal munna khan tharga tabuk to bi haina su zero laduna makha tarakli Thasi ki tara gani thoida Gatwick Airport thunglagada Air India gi flight amana Ahmedabad tagi paikhalakpa ngai ngai da BJ American College ki hostel da thumjinduna kai beda passengers ani kuntra gani fe amasung pilot ani yauna crew member tara ni thoi gi manung da sumna tagi passenger ama khaktamak hinghauraga loinamak ki pulsi manghan ki ba thodokta yaukhiba nganthoi amasung lamnun ten singsan ani gi Hakchang Ngasi Numidang phahoda khangdokpa ngamkhidri pausesna laikhidra nganthoi gi apok panandes Kumarda mayam bada Ngasi Numidang pung mapan gamina taraga taruk ta bada telefon tawduna hangki bada hairiba pungpham asi phawda di laikhidraba ani ki Hakchang sing identify tabu ngamkhidri hairi hauji Ahmedabad lairagli Nganthoigi pokmina ba mase gi tanjari na phungturak le hairi magna hai laikhidraba ani ki Hakchang masa khangtor bidamakta Nganthoi amasung lamnun then gi pokmina ba masin manaw sing gi DNA test tawna ba sample sing lokrabani test adugi result pung humdrani thoi phawgi manungda phanglaga laibak thiba thodok asida laikhidraba Meeoi singdagi sample lauraga pangthokpa test ki result ka sana basing yengduna masak khangdok kadabani adubu Ngasi Numidang phawda di laikhidraba ani maki masak khangdok pungam khidri haina Nganthoigi masena phungdora khi hairi thenglabada hayeng phawgi manungda di masak khangdok pungam laba matung mari leinaba authority ki maikai digi makhoi ani gi Hakchang sing khusinrak lagani hairi sarak sida pause asina Kangpokpi digi phangmu pauna haibada laikhidraba gi lamnun thin singchen gi Hakchang masak ek khangdok paga Ahmedabad gi Dimapur phawba aeroplane da purakani aduga Dimapur airport tagina Kangpokpi phawna ambulance ta haptuna Nagaland phawrga lakani hairi masiki damakta laikhidrabagi imungi maikai digi ambulance ama thaurang tawkhibaga loinana ambulance asima hayeng ayuk tagi hauraduna Dimapur airport ki damakta khongsa lagani hairi amaramda ngasi phawda laibak thiba thodok asta laikhidraba Meeoi singi manungda kuntraga nithoigi masak DNA test ki khutangda khangdok pungam khre masak khangdok laba Hakchang singi manungda Gujarat ki chief minister oiramba Meeoi Rupani yauri mahaki Hakchang ngasi nungyai matung pung amma tarakpada mari leinaba authority ki maikai digi mahaki imung manungi Meeoi singda khusinaragani hairi laikhidraba Meeoi Rupani gi Hakchang Raskot tamapung phaba Gujarat lenga ki thakta ikai khumna utuna aroi mathong pangthok lagani haina Gujarat ki Home Minister Harsh Sangbina ngasi official oina lauthokre loina ngasi phawda purna Hakchang taraga mari makhoi gi imung manung ki Meeoi singda khusinakre hairi khusinakre Hakchang singi manung da Udaipur
Badodra Khera Mesna Arbali Ahmedabad Amadi Botor District gi Meeoi sing yauri haina Ahmedabad Civil Hospital gi Additional Superintendent da Rajnish Patil na haikre Panbaya abadi lebak tiba thautok mai unkiba aircraft manung da tongba passenger amasung crew members sing natana masina thomjinduna kai kiba BJ Medical College ki hostel da sakcharam bayang no mahiroi Dr. Khasu sokpadagi manung da laikhidaba yaukhrabani hawjik phawde thodok asta laikhidaba mi singi masing sani humdra sukhrabani amromda tha asi ki tarag ni thoide Gujarat ki Ahmedabad ta leiba Sadar Balabhai Patel International Airport gi London gi Gatwick Airport langtungpang oirmagi damakta paikhat patangai ringa inak leiba BJ Medical College ki hostel no thomjinduna kaibda laikhidaba passenger crew members singi manung da amma oikiba Thobal Kaithen dagi Kongroi Lakpum Nganthoigi mafam da singjamai wangwa Pebia Pandit Laikai gi Miamna Maira Katuna Awangba Thakti Ikai Khumnakre Mahakpu Ikai Khumna Putpaki Thorum Asi Mahakni Hinglingai te Laikai Sta Leiba Mahaki Mari Mata gi Yumda Laiduna Imphal da Mahitam Lakibaga Loinana Laikai Asigi Meeoi Kayaga Tokna Tinajaram Badagi Laikai Asigi Miamna Mangot Ikai Khumna Butkibani Pebia Pandit Laikai Youth Development Organization Amasung Laikai Asigi Youth Federation Anina Sinduna Pangthokpa Thorum Asi Laikai Asigi Miam Mahiroi Sing Club ki members sing na Laikidrabidagi Mafam da Maira Katuna Minute Ani Tuminna Lepki Mahaki Mafam Dikai Khumna Bula Duna Mahakni Hinglingai gi photo amasung maming matha yawa banner gi mamang da Maira Katpagi Thorum Ngasi Pangthokibani hairi Akiba amagi masak oiba Nigeria de khulai paiba singna khundang amda changsilaktun nongmaina kaptun amadi hingna mai thaduna punna Meeoi chamarom yamna tamthina hatok pikre haidi Nigeria gi state venue haiba khungang adu thokiba tamthiba thodok adu thangjin numit numidang dagina nongmaijing numit ki ayuk phawa sathaki khulai paiba sing aduna khungang adu changsinduna yum da sangduna mi thi duna kaptun amadi maina thaduna hatkibani First post ki report amagi matung ina khulai paiba sing Meeoi samarom hatsaba matung da hinghawa Meeoi ke ama pharga purakhiba yabagi singna basul lai haina pangdokli amarom da Amnesty International report amagi matung ina khulai paiba sing sathakiba mihak mipun adu khul adudagi tanthoknaba amadi lawmi singda ujaba labuk sing lawhan bahonarap oiramba yai Panbaya padi Nigeria ki government asigumba thodok thoktanaba kanna sena aduna laklaba hojik phawba mai pakpa ngamdana lakibani mamang thada sukulai paiba mi sing nifugani thoiram tamtina hatok pikirumbagi thodok thokiba laikhrabani MBM intelligence ki report amagi matung ina kumja 2019 da Meeoi samnga rom khulai paiba sing hatok pikhi tamthirba thong sing asina maram oiraga Meeoi lak kungani thoirum yum thadoktuna senkre venue state ta ingta papuraknaba Nigeria government na kaya honatuna laklaba su hojik phawba thoina kana phangdana lakhibani haina su report asina makhata na phangdurali Iran gi lon thamlamba nuclear plant amadi oil depot Israel na thugai khre landa sikiba masing punna samaga difugani pan sukre Iran na Israel gi F-35 kap thakre Israel amadi Iran laibak ani gi marakta lan suknar pon numit ahum ni sukre lana sigi manam chana Iran ga lon thamlamba nuclear plant amadi oil depot Israel na thugai khre loinana lana se sikiba mi gi masing punna samaga difugani pan sukre asokpagi masing na samri gi nifu lom hena sikre hairi amarom te Israel ki F-35 fighter jet ahum lom su kap thaduna manghan takhan khre hawjik su laibakani ki marakta kan mong de missile amadi drone season aduna dana ba leptri lana si amuk hena kankalak pomaram na malem gi laibak singelu sing basing gi marakta su khaibung tanaruktuna misang khombagi mong da amana amagi misang sangladuna wangang bahuna khre Israel hawjik phawde Iran gi mafam samagi yankhai rom da landa khre haina su phongdurakli Iran na kapsila kiba missile na Israel gi city kaya da tasinduna pak sanna amang ata thokhan khre Israel na lepalai tana numit ahum ni subna Iran da landara ki bada sabsaba paukum pira tuna Iran na kapsila ki ba matik mai leiraba missile sing Israel gi city kaya da paksan namanga ta kaya thokan bagaloina na Meeoi tararom su sikre hairi Iran na kapsila ki ba matik mai leiraba missile pum namakta silabadi paksan na Israel da manga ta thok bagaloina na misi maya kaya yawgudabani adubu Israel gi advance oiraba aero air defense na sing basina duna Iran na kapsila pa missile sing kilometer sani hena wangba atiagi mafam da aduma kap thabana maram oiraga Israel da ka hena manga ta thok tabani hairi Israel na air strike thaduna Landabada Iran gi oina hojik phawda punna Meeoi samaga kunthraga nipan muk sikre aduga asokpa masingna sum yankhai rom henkre Israel na Iran da mukhan na akan momongda landagani haina Benjamin na lauthokre hairi Israel gi fighter jet F-35 na kilometer lising ani rom lap na pairaga Iran da landaduna maipak na halakhibada malem pumbada angakpa oina kre Israel gi fighter jet F-35 na kilometer lising ani rom lap na pairaga Iran da landaduna maipak na halakhibada malem pumbada angakpa phawna kre hairi fighter jet F-35 da thau phul halabasu lepalaitana kilometer lising ani pai bai basim marakta thau amuk hanaba mathautai adubu Israel na hanbu oina makhoigi leiba fighter jet F-35 thau amuk tang hansu matung kilometer lising ani rom thapna leiba Iran gi mafam kaya da paiduna landaramna ga maipak na mafam da muk thau hanba
तौदना अदुम हलखिबनी हाइरि F-35 ना मुक्ता मतौ करमना किलोमीटर लिसिंग अनि रोम पाइबा ngamlibano थिगलुबदा US अमदि इजराइल F-35 बु मॉडिफाई तौदुरो सेमदोकपदगी ngambani khangbu ngamkhre hairi Iran da hojik mang takli basi kari sunate masidagi hena sathi mong da landaki gani Benjamin Iran da sauna ki ekhang piba galoina na Israel ki Prime Minister Benjamin Netanyahu na Iran da hojik thokli ba mang ata asikari sunate Iran na nuclear agreement sign tawdrabadi masidagi hena sathi mong da lepa leitana landaki gani haina malem gi mamang da phongdo rakre Israel ki attack da Iran ki nuclear scientist mapan hena secret report Israel na lepa leitana numit humni chup na Iran gi mafum chama yang khirum da landaki ba du da Iran ki nuclear scientist mapan lom secret haina report amana phongdo rakli report Asiki matugina Iran bu nuclear gi kulai leiba leibak apu oina honaramba Israel na harshaba nuclear expert scientist mapan adudi Feruddin Abbasi Muhammad Mehdi Tehransi Akbar Metalvi Jades Said Barji Amir Hassan Fairi Abwal Hamid Minhosar Masur Akri Ahmad Reza Zelfagri Daryani Amadi Al Bakhoida singbani hain se phungduragli Ukraine ga lan sokna riba Putin na Israel amadi Iran ga lan sokna dana ba pautak pirakse Ukraine ga sahi ahum hena lan sokna duna lagliba Russia gi President Vladimir Putin na Israel amadi Iran ga lan sokna dana ba pautak pirakse hairi President Vladimir Putin na Iran gi misang sang duna Israel ga Iran da landare basi aran ba thongni hain na Israel gi attack adu UN gi charter amadi international gi lobu sauna singna bani hain phungdokse nuclear gi matang da amuk hanna wari sanadun Israel amadi Iran gi lan Lepan basumgani lan asiga mari denena Putin na Iran ki President Masud Pezeshkian gasu phone da wari sanakre hairi